KNO की डिफेंस सेक्रेटरी TS Haokip Leikhidre लाइंगा का सू तौनरिबा हौजिक कुकी सिंगी ओइबा कुकी लेन अमा सेमनबा होटनबदा अचौबा थौदांग लौरिबा कुकी नेशनल ऑर्गेनाइजेशन KNO की डिफेंस सेक्रेटरी ओइरिबा TS Haokip एलाइस थोंसाई Haokip कैंसर न मरम ओइदुना ngasi ayuk Leikhidre हाइरे Leikhidreba TS Haokip दिल्ली दा लैबा राजीव गांधी कैंसर हॉस्पिटल दा महाक मसागी कैंसर लाइना न मरम ओइदुना मतम कुइना लायंगलबा मतुंग ngasi ayuk pung 8 lom tabada laikanaba ngamdana laikhidabani haire Meeteisingbu ST list Yaohannaba Khongthang Oina mass Miscall campaign Chatharagani union Meeteisingbu schedule tribe ST list chalhanaba leptana Chatharakpa Khongthang gi saruk ama oina mass Miscall campaign Chathaba huragani haina Meitei tribe union na thokpa cherol amana phongdorokle union asigi makhada semba mass Miscall campaign finance committee gi convener thoksom Gopi Mohan Kuyek Piduna, Tadorok Pachero Laduna High. Meeteisingi Hoxig Wede Pibamasi, Nainabada, Meitei Tribe Union, Miyamgi Matenga Loinana, Meeteisingbu Amugana Constitution Gi, ST list Yaohannaba, Lepalaitan of Honaduna Lakle. Masigi Sarukamawaina, Chalibatsahi Asigi November, Kundagi Hauduna. December Kun Fauba, Meitei Tribe Union, World Meitei Council Amadi Kanglaipakan Balup Ahumna, Kusam Naduna, Meiteisingi. Indian Constitution की ST list chalanabagi khongjang ama oina mass Miscall campaign sanction gadawre haideba campaign asi karino amade karigidamak masi tangai fadaba ama oiriba no haibase marik chumna khangminna bagidamak campaign asigi matangda Manipur gi mafam kayada paksan na camera meeting group meeting na chingba kaya leptana pangthokle makhata na su pangthokhi gadawre ahan boina Jenims ki director na hogdok piduna Manipur gi mafam kaya chahi sigi November 3 tagi hogduna Miscall campaign asigi matang da poster campaign Dropbox fax sticker campaign sathabasu haukhre loinana Manipur gi mafam kaya da hoarding kaya marum khinduna hiram asigi matang da munna khangana bahonare print namadi electronic media da su hiram asiga mari lainana advertisement campaign sathaba hauragani haire thabak thauram kaya asi pangthokpada sel changbana maram oiraga miyam gi mafam da ST list channa bahonari balupsing asibu nungsibiduna amade Tungi mirol gi damak miyam na ngamba sel gi mateng pangbiyo. Kana gumba sel gi mateng pangbining lebaso account number 42064690576 SBI IFC code number SBIN 00183990 MICR number 7950021010 da transfer tauba yagani natraga Mobile number 700506452 da pau phaurakpa yagane lamdam asigi miyamna mass Miscall campaign finance committee bunung sibiduna amade Meiteisingi tungi mirol singi isa isu singi da makhanbiduna wakhal lok singi pangalgi amade sel thumgi angamba mateng pangbiyu hainasu cheroladuna makhata na phongdorokle